ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯃꯥꯡꯗ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯄ ꯏꯆꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯖꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯏ꯫ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯕꯛ ꯑꯃ ꯊꯣꯛꯂꯕꯗꯤ ꯋꯥꯈꯜ ꯈꯟꯐꯝ ꯊꯣꯛꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤ ꯑꯃꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ꯫ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤꯕ ꯑꯁꯤꯅ ꯑꯩꯅ ꯋꯥꯔꯤ ꯊꯥꯒꯠꯆꯕꯒꯤ ꯃꯍꯩꯁꯨ ꯑꯣꯏꯖꯒꯦ꯫ ꯃꯇꯝꯁꯤꯗ ꯑꯩ ꯀ꯭ꯂꯥꯁ 7 ꯀꯥꯕ ꯈꯛꯇ ꯉꯥꯏꯔꯤ꯫ ꯅꯨꯄꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯩ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯥꯅ ꯅꯨꯡꯁꯤ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯑꯩ ꯌꯥꯕꯗꯤ ꯌꯥꯈꯤꯗꯦ꯫ ꯅꯨꯄꯥꯁꯤꯁꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯅꯗꯤ ꯃꯥꯅ ꯍꯥꯏꯕꯤꯔꯛꯂꯕꯗꯤ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯍꯥꯏꯔꯕꯗꯤ ꯃꯥꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯄꯗ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯆꯕꯗꯤ ꯅꯠꯇꯦ꯫ ꯃꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯛ ꯅꯨꯡꯁꯤ, ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅ ꯍꯥꯏꯅꯕꯤ꯫ ꯁꯛ ꯐꯖꯔꯨꯕ ꯑꯁꯤꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥꯁꯨ ꯐꯖꯩ, ꯑꯩꯁꯨ ꯐꯖꯩ꯫ ꯃꯤꯅꯁꯨ ꯍꯥꯏꯕꯗ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯗꯒ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯌꯥꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯥꯈꯣ ꯅꯠꯇ꯭ꯔꯒ ꯌꯥꯒꯅꯨ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯩꯁꯨ ꯈꯜꯂꯤ ꯌꯥꯈ꯭ꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯔꯝꯗ ꯌꯥꯎꯈ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛꯇ ꯑꯃꯨꯛ ꯁꯣꯏꯔꯛꯀꯅꯤ ꯈꯟꯗꯨꯅ ꯌꯥꯅꯤꯡꯂꯕꯁꯨ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯤꯒꯦ ꯈꯜꯂꯤ꯫ ꯀ꯭ꯂꯥꯁ 7ꯗꯒꯤ ꯇꯒꯛꯄꯅꯤ, ꯀ꯭ꯂꯥꯁ 9 ꯀꯥꯔꯦ꯫ ꯀ꯭ꯂꯥꯁ 8 ꯀꯥꯕ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ꯫ 9 ꯀꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯅꯦꯛꯀ ꯁꯦꯠꯂꯛꯂꯦ꯫ ꯏꯁꯥꯅ ꯏꯁꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯦꯛꯇꯃꯛ ꯈꯜꯂꯤ꯫ ꯍꯥꯟꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗ ꯂꯩꯖꯔꯝꯂꯕꯁꯨ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯁꯤꯗꯗꯤ ꯄꯨꯛꯅꯤꯡꯗ ꯑꯑꯣꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ꯫ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯅꯤꯡꯕꯁꯨ ꯄꯣꯛꯏ, ꯃꯔꯝꯗꯤ ꯐꯅꯦꯛ ꯁꯦꯠꯄꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯏꯁꯥꯁꯦ ꯈꯟꯖꯔꯤꯕꯅꯤ꯫ ꯆꯍꯤ 2 ꯆꯨꯞꯅ ꯇꯛꯂꯛꯄꯅ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯀ꯭ꯂꯥꯁ 9 ꯀꯥꯔꯕꯅꯤꯅ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯦ꯫ ꯀ꯭ꯂꯥꯁ 9 ꯂꯣꯏꯕꯒ 10 ꯀꯥꯔꯛꯄ ꯑꯁꯤꯗꯅꯤ꯫ ꯏꯕꯥꯅꯤꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜꯗꯁꯨ ꯑꯗꯨꯃꯛ ꯎꯅꯔꯦ꯫ ꯍꯥꯞ ꯊꯥꯕ ꯃꯇꯝꯗ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯆꯠꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯕꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯃꯨꯛꯁꯨ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯂꯩꯔꯛꯇꯕꯗꯒꯤ ꯃꯥꯁꯨ ꯈꯝꯕꯟ ꯆꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯈꯝꯕꯟ ꯆꯥꯎꯔꯕꯅꯤꯅ ꯈꯟꯅꯐꯝꯁꯨ ꯑꯗꯨꯃꯛ ꯊꯤꯔꯛꯏ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅꯗꯤ ꯃꯥꯒ ꯑꯩꯒ ꯀꯣꯏꯅꯩ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯗꯕ ꯑꯇꯩ ꯅꯨꯄꯥꯁꯤꯡꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯉꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯨꯝꯕ ꯂꯥꯛꯄ ꯑꯗꯨꯗ ꯃꯥꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇꯃꯛ ꯇꯥꯏꯅꯩ꯫ ꯅꯨꯄꯥ ꯂꯨꯝꯕ ꯂꯥꯛꯂꯤꯕꯗꯨ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯥꯏꯗꯨꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯁꯥꯎꯗꯕꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯐꯖꯅꯗꯤ ꯍꯥꯏ꯫ ꯅꯨꯄꯥꯅ ꯂꯨꯝꯕ ꯂꯥꯛꯆꯔꯕꯁꯨ ꯑꯩꯅ ꯀꯧꯔꯤꯕꯅꯤ ꯍꯦꯛꯇ ꯍꯥꯏ꯫ ꯅꯪꯉꯣꯟꯗ ꯁ꯭ꯀꯨꯜꯗ ꯑꯃꯗꯤ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯌꯦꯡꯂꯒ ꯉꯥꯎꯔꯤꯕꯗꯨꯗꯤ ꯑꯗꯨꯁꯨ ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯨ ꯁꯤꯒꯤ ꯃꯔꯝꯒꯤ ꯑꯌꯥꯝꯕ ꯇꯠꯇꯅ ꯑꯗꯨꯃꯛ ꯈꯟꯅꯩ꯫ ꯀ꯭ꯂꯥꯁ 9 ꯂꯣꯏꯔꯗꯨꯅ 10 ꯀꯥꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯕꯁꯨ ꯃꯃꯩꯗ ꯍꯦꯛꯇ ꯈꯟꯅꯕ, ꯃꯔꯩ ꯌꯦꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯇꯣꯏꯅ ꯇꯣꯏꯅ ꯁꯨꯝ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯏꯕꯥꯅꯤ ꯁꯥꯎꯅꯔꯛꯈꯤ꯫ ꯁꯥꯎꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯥꯅꯤꯁꯨ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ, ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯟꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯦꯟꯈꯤ꯫ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯅ ꯆꯦꯟꯕꯅ ꯏꯃꯨꯡ ꯑꯅꯤꯃꯛꯅꯁꯨ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯑꯩ ꯆꯦꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯊꯤꯟꯕ ꯆꯠꯂꯨ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯗꯨꯅ ꯄꯨꯔꯛꯂꯕꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯌꯥꯝꯅꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯦꯝꯅ ꯑꯗꯨꯃꯛ ꯊꯤꯟꯗꯣꯛꯈꯣ, ꯑꯗꯨꯒ
matam khara leiraga hongba haibaduni haiduna them nauduna thilli yumdasu aibu angang oina cheli haiduna makhoi hek chatkibaga puba saiba kaya amasu tawi khanarabasu khanana ibani chendabida leiramlabadi faramgadabani haiduna hausikata khalai class 10 su thaba loire school kaba hawdringai marak khara leiba aduda ibani su toina adumak unai hanana chamna nungsinaduna wari adum sanarambani hojikti chenga chensilure masu aisu arepa leinare khangbadagi wangangba wari sanaba matamdasu karisu koinadre koinadabi wari sanarakpadagi apam nungsigi ithak irangsu adumak hengalai ngaihaki aningba apamba aduna maram oiraga exam loikibagi suti piringai marak asidasu ibani amuka chenki anirak thangna chelaba sidadi ahalaman singna sawarduna khudakta hongani haiduna ibani khudakta hongki hanadagi kharaga sawbaga aigi inempoktusu hanakti yamna thina sawi angang oina yum palaga kari tawgadoribano karimtasu hiramkhiroi madi lairanu aikhoi bawba chanade haiduna yamna thina ngangi angang oigera ahan oigera matai manau leiminarabadi angang yawba haibasimadi soidrabani aikhoi angang oijarabasu itei inau kaubana aisu angang amadi yawgadore adubu yawgadoriba angang asi pokpa yaroi haiduna inempokna doctor da chalaga thogainabasu yamna haiki wafam asigidamaktasu ai yamna kapki aduga aigi nupaga inempokkasu yamna khanaki doctor da chalaga thogairabadi yararoi khanbadagi chak saba matamda inempokna akhaba mayam ama pijaduna angang adubu kainabagidamakta honaki aisu kibadagi chababudi khara chakre adubu makhoi khangdaba matamda tuminadi langthokhi matang matam chana makhoina nungsina pamna thiba mamau oiragadi masu phangadore taba matamda yamna harauna nungsibigadabani adubu pamdaduna leiringai matam asida angangsu amu oire haibasida hena amuka hena nungsigidre poklabadi tawdaba yararoi nungsidabasu ngamlaroi khanbana ai nungsidabana maram oiraga aina poklakadoriba isa adu phawba nungsidabadagi angang adubu poktanabagini haiduna tawkibani makhoina yaningdaba nungsibidaba aidi thabaktasu amata mateng pangbide angang oinaga lakpaga kari karamna tawgani haibasu polamsu amata khangde yamna wana tawi laina tawba yaba thabak khodimaksu haitabana koithokna tawba matamda matamsu yamna changi wabasu aduma kheli adugisu mathakta isasu wai sangdabana aise yamna suwai kapsu yamna kapningi yumda mi kana amata leitaba matamda nong surakpada pukhidagi wana ising sokadabagi sarupudi haiduna nalada ising yanaba haiduna aisu koichen senba honari nong tabagi sumang adusu kharaga nanbaga aina ising honduna chapa matamda tusinbada batinda puk adu yaisinki narabanina aisu ising honbadu lepladuna phapungda changduna ngahakti hiplure hanjilaklaga isingsu amata holamde nong takribadu manana tahawdaba zala haiduna ngangnuna changlakpa haurai adubu makhoina nganglibado aina tawdabida ngangba oiragadi phagadabani thabaksu tawba miwasu taba aduda aisu yamna pende chin khumninglabasu khungba ngamde nempoknadi khangdabana magi penabagidamakta aduma ngangduna leiri aigi nupa laklaga imana nganglibasi nangbu ising khara holamu yadro haiduna masu khangdabagi engonda haijarai aina holambani tusinkibadagi batinna pukta jaisingre puksu yamna nai haiduna hawgalakpa matamda fataba mayam ama chatuna leirami khudakta ibanimak doctor da chali aisu ngasai makhaidi hipchanuna leibana karisu khangde hawgalakpa matam aduda chalakpadagi pakhatuna ibani doctor da chali adubu laibak thibadi fataba chatkriba aduna ka hena yamkhibadagi angang adu thamba yararoi haiduna lokthokpada takhi angang adu lokthoani haiba tabadagi inempokti yamna harauki mana ningba thunglani khanduna aisu nungaitana adumak lokthoki adugi matungdagidi chahi kaya leiraklaba matungda angang oyu haiba yadre hojikata masu pamlai angang yaude haiduna amukasu ot naiba haure matam aduda angang yaujaramlabadi khanduna aisu proprok chai makhoina yahaningkhidriba mataw aduga hojikna masu pamagliba asiga yamna thina tayona bahaibadu oi
ꯈꯜꯂꯨꯕ ꯃꯇꯝꯗ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯖꯩ꯫ ꯍꯥꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯃꯈꯣꯏꯒꯤꯗꯤ ꯀꯨꯁꯤꯅꯤ, ꯑꯗꯨꯕꯨ ꯁꯛꯂꯣꯟ ꯄꯨꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯧꯅ ꯊꯣꯛ ꯑꯣꯜꯂꯤ, ꯉꯝꯁꯨ ꯌꯥꯝꯅ ꯉꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯥꯎꯕꯗꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯁꯤ ꯃꯤ ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯦꯡꯒꯥꯁꯤꯡꯅ ꯉꯥꯡꯅꯕ ꯐꯥꯎꯕꯗ ꯅꯣꯞꯇ꯭ꯔꯕ ꯃꯥꯅ ꯑꯩꯒ ꯉꯥꯡꯅꯕꯗꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯆꯤꯟ ꯈꯨꯝꯗꯦ꯫ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯀꯞꯂꯒ ꯑꯋꯥꯕ ꯃꯩꯁꯥꯛ ꯑꯁꯤ ꯈꯥꯡꯖꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯑꯉꯥꯡ ꯌꯥꯎꯍꯟꯅꯤꯡꯂꯕꯁꯨ, ꯑꯩꯈꯣꯏꯅ ꯌꯥꯎꯖꯅꯤꯡꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯂꯥꯏꯁꯨ ꯃꯤꯅ ꯍꯦꯛ ꯍꯥꯏꯅꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯈꯣꯏꯔꯝꯂꯦ꯫ ꯗꯣꯛꯇꯔꯁꯨ ꯑꯁꯤ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ, ꯅꯨꯡꯗ ꯏꯁꯤꯡ ꯍꯩꯕꯒꯨꯝꯅ ꯊꯣꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯐꯔꯕꯅꯤ, ꯅꯍꯥꯟꯈꯩꯅ ꯃꯁꯨ ꯌꯥꯎꯒꯦ ꯌꯥꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯄꯥꯝꯂꯛꯂꯀꯥꯟꯁꯤꯗ ꯃꯁꯨ ꯌꯥꯎꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯁꯨ ꯏꯆꯥ ꯄꯥꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯎꯕ ꯐꯪꯂꯔꯣꯏ ꯈꯟꯕꯒꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯥ ꯄꯣꯛꯇ꯭ꯔꯕꯗꯤ ꯑꯣꯠꯄ ꯅꯩꯕꯁꯨ ꯍꯦꯜꯂꯛꯂꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯧ ꯑꯃꯃꯨꯛ ꯊꯤꯒꯦ ꯍꯥꯏꯕꯗꯨ ꯊꯤꯕ ꯉꯝꯒꯗꯧꯔꯤꯕ ꯏꯅꯦꯝꯄꯣꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯖꯩ꯫ ꯏꯄꯥꯃꯝꯒꯤ ꯏꯃꯥ ꯕꯕꯥ ꯈꯣꯏꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯤ꯫ ꯄꯩꯁꯥꯁꯨ ꯐꯅ ꯌꯥꯝꯅ ꯆꯪꯂꯦ꯫ ꯆꯪꯕ ꯌꯥꯕ ꯃꯈꯩ ꯆꯪꯖꯈ꯭ꯔꯕꯁꯨ ꯏꯂꯣꯏꯕꯗ IVF ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯤꯁꯨ ꯂꯥꯏꯕꯛ ꯂꯩꯔꯕꯗꯤ ꯐꯔꯦ, ꯂꯥꯏꯕꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯣꯏꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯄꯩꯁా ꯃꯥꯡꯕꯒꯤ ꯃꯥꯡꯂꯕꯁꯨ ꯏꯆꯥ ꯑꯃꯠꯇ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯍꯥꯟꯕ ꯇꯧꯕ ꯃꯇꯝꯗ ꯌꯥꯗꯦ, ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯆꯪꯂꯕꯁꯨ ꯆꯪꯅ ꯑꯣꯏꯅꯕꯇꯗꯤ ꯍꯣꯠꯅꯔꯁꯤ ꯈꯟꯗꯨꯅ ꯄꯩꯁꯥ ꯑꯔꯩꯕ ꯃꯈꯩ ꯁꯅꯥ ꯂꯤꯛꯀꯣꯟ ꯀꯥꯏꯗꯨꯅ ꯍꯣꯠꯅꯔꯦ꯫ ꯏꯄꯥꯃꯝꯗꯒꯤꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕꯒꯤ ꯑꯁꯤꯗꯗꯤ ꯗꯥꯎ ꯌꯥꯗꯨꯅ ꯑꯣꯏꯕ ꯉꯝꯖꯔꯦ꯫ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯁꯣꯏꯐꯗꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯄꯥꯝꯗ ꯂꯩ꯫ ꯑꯗꯨꯕꯨ ꯗꯥꯎꯅ ꯌꯥꯔꯛꯇ꯭ꯔꯤꯕꯁꯨ ꯏꯄꯥꯃꯝꯗꯁꯨ ꯃꯤ ꯑꯃ ꯁꯤꯕꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯁꯨꯁꯨ ꯅꯠꯇꯦ, ꯁꯥꯒꯩꯒꯤ ꯑꯍꯟ ꯁꯤꯕꯅ ꯉꯥ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯀꯟꯅ ꯃꯧꯔꯤꯉꯩ ꯇꯟꯖꯥꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯂꯦꯡꯕ ꯈꯣꯠꯄꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯀꯟꯅ ꯁꯤꯟꯅꯔꯛꯄꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ꯫ ꯏꯕꯥꯅꯤꯁꯤ ꯇꯨꯡꯗ ꯃꯥꯡꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯁꯤꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯆꯠꯈꯤꯕꯗꯒꯤ ꯃꯉꯣꯟꯗ ꯅꯥꯔꯤꯕ ꯑꯅꯥꯕ ꯑꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯄꯔꯞ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯆꯄꯣꯛꯄ ꯃꯇꯝꯗ ꯇꯧꯔꯕꯗꯤ ꯁꯦꯕꯥ ꯆꯠꯄ ꯉꯝꯃꯔꯣꯏ ꯈꯟꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯥꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯕꯗꯤ ꯌꯨꯝꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ, ꯐꯤꯁꯨ ꯐꯤꯁꯥꯝ, ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯟꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯇꯧꯔꯒ ꯑꯃꯨꯛ ꯀꯥꯏꯈ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯃꯠꯇ ꯈꯟꯊꯗꯦ꯫ ꯏꯆꯟꯅꯨꯄꯤ ꯑꯗꯨꯗꯤ ꯃꯣꯔꯣꯛꯄꯇꯁꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯅ ꯊꯥ ꯈꯔ ꯌꯥꯝꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯍꯧꯔꯣꯏꯗꯕꯒꯨꯝꯗꯅ ꯄꯔꯞ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤ꯫ ꯏꯀꯨꯕꯣꯛ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯅꯨꯄꯥ ꯃꯊꯟꯈꯛꯇ ꯄꯣꯛꯄ ꯑꯣꯏꯕꯅ ꯗꯣꯛꯇꯔꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯃꯛꯇ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯦꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ꯫ ꯑꯩꯁꯨ ꯌꯥꯝꯅ ꯇꯞꯅ ꯀꯤꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯃꯊꯤ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯃꯤ꯫ ꯃꯃꯧ ꯑꯩꯕꯨꯗꯤ ꯃꯈꯣꯏꯅ ꯃꯁꯨ ꯄꯥꯝꯂꯤꯕꯁꯤ ꯀꯔꯥꯏꯗ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗꯁꯨ ꯑꯃꯨꯛꯀ ꯆꯤꯡꯅꯔꯛꯏ꯫ ꯃꯁꯨ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯔꯥ ꯍꯥꯏꯗꯨꯅꯁꯨ ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯈꯜꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯈꯟꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ꯇꯉꯥꯏ ꯐꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯕꯣꯛꯄꯒꯤ ꯁꯦꯕꯥ ꯆꯠꯄ ꯇꯥꯔꯕꯁꯨ ꯊꯥ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅ ꯑꯩꯅ ꯊꯥ ꯈꯔ ꯌꯥꯝꯂꯛꯂꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯇꯞꯅ ꯏꯪꯅ ꯇꯧꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯅꯪꯍꯧꯔꯣꯏꯗꯕꯒꯨꯝꯗꯅ ꯄꯔꯞ ꯍꯦꯛꯇ ꯇꯧꯏ꯫ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯥꯒꯤ ꯁꯦꯕꯥꯁꯨ ꯑꯃꯨꯛꯀ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯋꯥꯕꯒꯤꯗꯤ ꯇꯣꯛꯈ꯭ꯔꯣ, ꯑꯉꯥꯡ ꯑꯁꯤꯗ ꯁꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫
ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯣꯛꯄ, ꯁꯣꯔꯥ ꯂꯣꯏꯕꯗꯒꯤ ꯑꯩꯁꯨ ꯏꯄꯥꯝꯗ ꯑꯗꯨꯃꯛ ꯂꯩ꯫ ꯏꯅꯦꯝꯄꯣꯛ ꯃꯥꯒꯤꯁꯨ ꯃꯥꯅ ꯈꯟꯖꯕ ꯅꯤꯡꯖꯕ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝꯅ ꯆꯪꯅ ꯍꯣꯠꯅꯔꯒ ꯈꯨꯗꯛ ꯑꯁꯤꯗ ꯃꯥꯡꯍꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯄꯥꯝꯗ ꯐꯩ ꯍꯥꯏꯒꯦꯔꯥ ꯐꯠꯇꯦ ꯍꯥꯏꯒꯦꯔꯥ ꯆꯠꯂꯤ꯫ ꯍꯟꯗꯛ ꯆꯠꯈꯤꯕ ꯑꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩ ꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯌꯨꯝꯗ ꯂꯥꯛꯂꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯈꯛꯀꯤ ꯅꯠꯇꯦ, ꯏꯆꯥ ꯑꯁꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯊꯃꯣꯏ ꯀꯟꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯏꯄꯥꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯗ ꯂꯩꯕ ꯑꯁꯤꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯥꯛꯈꯤꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯍꯪꯕꯤ, ꯑꯆꯥꯄꯣꯠ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯤꯔꯝꯕꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯤ ꯐꯪꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯠꯂꯕꯁꯨ ꯅꯩꯔꯕꯁꯨ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ꯫ ꯏꯃꯤꯠ ꯑꯁꯤꯗ ꯏꯆꯥ ꯑꯃ ꯎꯕ ꯐꯪꯂꯕꯗꯤ ꯏꯆꯥ ꯑꯁꯤꯒꯤ ꯑꯁꯥꯗ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯊꯧꯅꯥ ꯍꯦꯟꯅ ꯍꯦꯟꯒꯠꯇꯨꯅ ꯏꯆꯥ ꯑꯁꯤꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯤ꯫ ꯑꯩꯅ ꯐꯅ ꯀꯨꯏꯅ ꯆꯥꯕꯣꯛꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯁꯨ ꯑꯁꯤꯒꯤ ꯅꯤꯡꯊꯥ ꯑꯃ ꯐꯥꯎꯕ ꯁꯨꯕꯤꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤꯗꯗꯤ ꯑꯥꯗꯕꯨ ꯆꯠꯄꯅꯦ, ꯁꯤꯗꯕꯨ ꯊꯥ 3 ꯂꯩꯍꯟꯕꯅꯦ, ꯑꯗꯨꯁꯨ ꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕ꯫ ꯃꯁꯨ 2 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯁꯤ ꯐꯥꯎꯕꯗ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯤꯉꯣꯟ ꯃꯆꯥ ꯄꯤꯕ ꯃꯆꯥ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯄ ꯉꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄꯅꯤ꯫ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕ ꯐꯣꯡꯅꯤꯡꯕ ꯀꯌా ꯑꯃ ꯂꯩꯔꯕꯁꯨ ꯈꯥꯡꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯍꯌꯦꯡꯋꯥꯏ ꯑꯉꯥꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯕ ꯍꯩꯔꯀꯥꯟꯗ ꯀꯣꯏꯗꯕꯤꯗ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯥꯒꯤꯌꯣꯏ ꯀꯔꯤꯌꯣꯏ, ꯏꯃꯥ ꯅꯪꯁꯦ ꯃꯁꯨꯗ ꯐꯥꯎꯕ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯕ ꯃꯇꯝꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯅꯣꯏꯒꯤꯗꯤ ꯅꯣꯏꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯏ, ꯏꯁꯨ ꯑꯁꯤꯒꯤꯗꯤ ꯑꯩꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯇꯤꯡꯈꯤꯗ꯭ꯔꯤ, ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯅꯣꯏꯁꯨ ꯄꯩꯁా ꯌꯥꯝꯅ ꯆꯪꯗꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯏꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯥꯅ ꯈꯜꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯁꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯄꯩꯁా ꯌꯥꯝꯅ ꯆꯪꯈꯤ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯨ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯕꯗ ꯆꯪꯈꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯅꯤ, ꯑꯉꯥꯡ ꯑꯁꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯁꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯆꯪꯈ꯭ꯔꯤꯕ ꯁꯦꯜ ꯑꯗꯨꯗꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ? ꯃꯤꯅ ꯏꯂꯦꯝ ꯂꯦꯝꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯌꯥꯎꯖꯒꯗꯕ ꯑꯗꯨꯁꯨ ꯃꯥꯅ ꯌꯥꯎꯗꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯥꯅ ꯇꯧꯕꯒꯤ ꯃꯥꯅ ꯐꯪꯖꯕ ꯅꯠꯇ꯭ꯔꯥ? ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯃꯁꯥꯅ ꯊꯥꯡꯅ ꯌꯥꯟꯁꯤꯟꯖꯔꯒ ꯃꯤꯉꯣꯟꯗꯁꯨ ꯑꯃꯨꯛ ꯇꯥꯏꯅꯔꯤ꯫ ꯌꯨꯝꯗ ꯐꯅ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡꯇꯝꯅ ꯂꯩꯔꯛꯄ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯅꯦꯝꯄꯣꯛꯅ ꯂꯥꯛꯅꯔꯕꯗꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯔꯣꯏ꯫ ꯏꯄꯥꯝꯗ ꯂꯩꯕꯗꯤ ꯆꯍꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯈꯛꯇꯅꯤ꯫ ꯂꯩꯒꯦ ꯍꯥꯏꯅ ꯂꯩꯔꯕꯗ 19, 20 ꯑꯗꯨ ꯐꯥꯎꯕ ꯈꯛꯇꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤꯁꯤꯡ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯏꯕꯛ ꯐꯔꯒꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯦ, ꯂꯥꯏꯕꯛ ꯊꯤꯔꯒꯅ ꯑꯋꯥꯕ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯏꯅꯦꯝꯄꯣꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯃꯗꯤ ꯅꯨꯄꯥ ꯐꯠꯇꯕꯒꯤ ꯁꯥꯔꯩ, ꯏꯆꯥ ꯄꯜꯂꯛꯇꯕꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯋꯥꯅ ꯈꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯍꯦꯛꯇ ꯍꯣꯡꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯗꯁꯨ ꯊꯦꯡꯅꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯏꯆꯥꯅꯨꯄꯤꯒꯤ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯋꯥꯅ ꯍꯤꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈꯟꯕꯤꯒꯅꯨ꯫ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯑꯗꯨꯃꯉꯥꯏ, ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯑꯗꯨꯃꯉꯥꯏ, ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯉꯝꯃꯤ, ꯅꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯇ ꯇꯧꯕ ꯉꯝꯃꯤ, ꯑꯉꯥꯡꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯄ ꯉꯝꯂꯔꯣꯏ ꯌꯦꯠꯂꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯥꯡꯅ ꯎꯕꯤꯗꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯕ ꯑꯗꯨ ꯑꯁꯤꯒꯨꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯂꯦꯞꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅ ꯇꯨꯡꯒꯤ ꯂꯝꯕꯤ ꯎꯕ ꯉꯝꯗꯕꯒꯤ ꯑꯉꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯖꯔꯤꯕꯅꯤ꯫ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕꯁꯨ
ꯃꯈꯣꯏ ꯃꯁꯦꯟ ꯎꯅꯗꯅꯕ ꯃꯥꯅ ꯄꯥꯝꯕ ꯂꯥꯏꯟ ꯑꯃꯃꯝꯗ ꯊꯥꯕꯤꯔꯒ ꯅꯈꯣꯏꯅ ꯐꯥꯗꯣꯛꯅꯤꯡꯂꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯐꯥꯎꯕ ꯐꯥꯗꯣꯛꯂꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯆꯥꯎꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯁꯨ ꯑꯗꯨꯃꯛ ꯌꯥꯏ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡꯅ ꯈꯠꯂꯤ ꯂꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯈꯛꯇ ꯇꯥꯏꯅꯕꯁꯨ ꯌꯥꯗꯦ꯫ ꯃꯈꯣꯏꯒꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯈꯣꯏꯅ ꯐꯠꯇꯕ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯆꯪꯏ꯫ ꯐꯅ ꯂꯥꯛ ꯑꯃ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯥꯏꯇ ꯑꯗꯨ ꯂꯧꯕꯤꯔꯒ ꯅꯆꯥꯁꯤꯡꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥꯁꯤꯡꯕꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯈꯨꯗꯛ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯣꯡꯗꯣꯛꯈ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯅ ꯄꯣꯛꯂꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯗꯨꯗꯁꯨ ꯑꯃꯨꯛꯀ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯨꯝ ꯆꯥꯎꯊꯔꯛꯂꯦ꯫ ꯋꯥꯕꯁꯨ ꯑꯗꯨꯃꯛ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯇꯩ ꯑꯃꯅ ꯅꯠꯇꯦ, ꯋꯥꯈꯜ ꯊꯦꯟꯕꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯅꯤ꯫ ꯈꯟꯅꯕ ꯆꯩꯅꯕ, ꯅꯨꯄꯤ ꯑꯉꯥꯡ ꯀꯥꯏꯅꯕ, ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯔꯛꯄ, ꯅꯨꯄꯤꯅ ꯅꯨꯄꯥ ꯀꯣꯏꯈꯤꯕ ꯑꯁꯤꯒꯨꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯑꯗꯨꯃꯛ ꯆꯥꯎꯈꯠꯂꯛꯈꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯚꯥꯞ ꯇꯥꯕꯤꯌꯨ, ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯃꯥꯡꯑꯣꯏꯅꯔꯒ ꯏꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯗꯨ ꯂꯦꯞꯂꯁꯤ꯫ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯂꯨꯕꯒꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯍꯧꯒꯠꯂꯛꯂꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯊꯦꯡꯅꯗꯅꯕꯒꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯄꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯣꯟꯖꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯀꯅꯥꯅ ꯈꯪꯕ ꯉꯝꯕꯒꯦ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯊꯦꯡꯅꯈꯤꯕꯁꯨ ꯌꯥꯏ, ꯐꯠꯇꯕ ꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯔꯒ ꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯂꯕꯗꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯝꯂꯕꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯥꯊꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯆꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯈꯨꯗꯤꯡꯃꯛ ꯏꯅꯦꯝꯄꯣꯛꯅ ꯑꯣꯠꯅꯩ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯅ ꯌꯥꯅꯤꯡꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯗꯨꯛ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨ ꯂꯩꯕ ꯃꯇꯝꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯖꯕꯅꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯈꯣꯏꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯕꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯇꯧꯈ꯭ꯔꯤꯕꯅꯤ, ꯑꯩ ꯅꯠꯇꯕ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯁꯤꯒꯨꯝꯅ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯉꯁꯤ ꯃꯥꯅ ꯂꯧꯔꯤꯕ ꯐꯠꯇꯕꯒꯤ ꯁꯛꯂꯣꯟ ꯑꯁꯤ ꯑꯐꯕꯒꯤ ꯁꯛꯂꯣꯟ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯃꯔꯝ ꯑꯁꯤꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯚꯥꯞ ꯇꯥꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯗꯣꯝꯅ ꯁꯦꯝꯕꯤꯌꯨ, ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯄꯤꯌꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯉꯥꯛꯇ ꯑꯣꯏꯅꯕꯒꯤꯗꯃꯛꯇ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫